ꯑꯍꯥꯟꯕꯃꯛꯇꯗ ꯕꯣꯏꯅꯥꯎ ꯀꯩꯁꯥ ꯃꯍꯥꯛꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕꯁꯨꯕ ꯂꯣꯏꯅꯅ ꯅꯣꯂꯨꯛꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯑꯩꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯍꯤꯔꯝ ꯑꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯈꯪꯗ ꯌꯥꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯍꯤꯔꯝ ꯑꯗꯨꯅꯤ, ꯃꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨꯒ ꯎꯃꯪ ꯂꯥꯏ ꯈꯨꯗꯤꯡꯃꯛ ꯂꯩꯔꯤꯕ ꯃꯩꯇꯩꯒꯤ ꯂꯥꯏꯁꯤꯡ ꯑꯁꯤ ꯀꯔꯝꯅ ꯈꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯑꯩꯈꯣꯏꯅ ꯌꯦꯛ ꯁꯂꯥꯏ 8 ꯂꯩꯔꯤꯕ ꯌꯦꯛ ꯁꯂꯥꯏ 8 ꯏꯕꯨꯙꯧ ꯃꯉꯥꯡ, ꯂꯨꯋꯥꯡ, ꯈꯨꯃꯟ, ꯑꯉꯣꯝ, ꯈꯥ ꯉꯥꯟꯕ, ꯃꯣꯏꯔꯥꯡ, ꯁꯔꯥꯡ, ꯂꯩꯁꯥꯡꯊꯦꯝ ꯍꯥꯏꯅ ꯂꯩꯔꯤꯕ ꯌꯦꯛ ꯁꯂꯥꯏ 8 ꯁꯤꯒꯤ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯅ ꯃꯇꯧ ꯀꯔꯝꯅ ꯈꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯖꯒꯦ꯫ ꯃꯉꯥꯡ ꯌꯦꯛꯇ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏ ꯂꯥꯏ ꯈꯣꯏꯔꯝꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯌꯨ: ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯑꯃꯗꯤ ꯏꯕꯦꯟꯗꯧ ꯍꯨꯝꯃꯨꯂꯩ ꯄꯨꯁꯤ ꯈꯣꯡꯕꯤꯒꯤ ꯃꯄꯥꯔꯤ ꯏꯕꯨꯙꯧ ꯃꯉꯥꯡ ꯄꯨꯟꯁꯤꯕꯒꯤ ꯌꯦꯛ ꯁꯂꯥꯏꯗ ꯇꯤꯜꯂꯔꯕꯤ ꯍꯥꯏꯔꯒ ꯁꯥꯒꯩꯗꯣ ꯄꯟꯕꯤꯔꯒ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯣꯏꯔꯝꯕꯤꯌꯨ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯨꯋꯥꯡ, ꯏꯕꯨꯙꯧ ꯂꯨꯋꯥꯡꯒꯤ ꯌꯦꯛ ꯁꯂꯥꯏꯗ ꯇꯤꯜꯂꯕ ꯀꯥꯡꯕꯨꯅ ꯃꯇꯧ ꯀꯔꯝꯅ ꯍꯥꯏꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯑꯃꯗꯤ ꯏꯕꯦꯟꯗꯧ ꯍꯨꯝꯃꯨꯂꯩꯃ ꯑꯅꯤꯒꯤ ꯃꯄꯥꯔꯤ ꯏꯕꯨꯙꯧ ꯂꯨꯋꯥꯡ ꯄꯨꯟꯁꯤꯕꯒꯤ ꯌꯦꯛ ꯁꯂꯥꯏꯗ ꯇꯤꯜꯂꯔꯕꯤ ꯍꯥꯏꯔꯒ ꯁꯥꯒꯩꯗꯣ ꯄꯜꯂꯒ ꯊꯧꯅꯤꯕꯤꯌꯨ꯫ ꯑꯗꯨꯒ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯑꯃꯗꯤꯏꯕꯦꯟꯗꯧ ꯂꯣꯏꯈꯣꯝꯕꯤ, ꯃꯋꯥꯏ, ꯊꯣꯡꯉꯥꯏꯔꯦꯟꯕꯤ ꯑꯅꯤꯒꯤ ꯃꯄꯥꯔꯤ ꯏꯕꯨꯙꯧ ꯈꯨꯃꯟ ꯄꯨꯟꯁꯤꯕꯒꯤ ꯌꯦꯛ ꯁꯂꯥꯏꯗ ꯇꯤꯜꯂꯔꯕꯤ ꯍꯥꯏꯔꯒ ꯑꯗꯣꯝꯒꯤ ꯁꯥꯒꯩꯗꯣ ꯄꯜꯂꯒ ꯊꯧꯅꯤꯕꯤꯌꯨ꯫ ꯑꯃꯗꯤ ꯃꯔꯤꯁꯨꯕꯗ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯑꯃꯗꯤ ꯏꯕꯦꯟꯗꯧ ꯂꯥꯏꯌꯦꯛ ꯄꯤꯊꯦꯠꯂꯩꯃ ꯑꯅꯤꯒꯤ ꯃꯄꯥꯔꯤ ꯏꯕꯨꯙꯧ ꯑꯉꯣꯝ ꯄꯨꯟꯁꯤꯕꯒꯤ ꯌꯦꯛ ꯁꯂꯥꯏꯗ ꯇꯤꯜꯂꯔꯕꯤ ꯍꯥꯏꯔꯒ ꯁꯥꯒꯩꯗꯣ ꯄꯟꯕꯤꯔꯒ ꯊꯧꯅꯤꯕꯤꯌꯨ꯫ ꯑꯗꯨꯒ ꯃꯉꯥꯁꯨꯕꯗ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯑꯃꯗꯤ ꯏꯕꯦꯟꯗꯧ ꯎꯂꯨꯝ ꯈꯥꯎꯆꯥꯎ ꯇꯣꯟꯕꯤꯒꯤ ꯃꯄꯥꯔꯤ ꯏꯕꯨꯙꯧ ꯃꯣꯏꯔꯥꯡ ꯄꯨꯟꯁꯤꯕꯒꯤ ꯌꯦꯛ ꯁꯂꯥꯏꯗ ꯇꯤꯜꯂꯔꯕꯤ ꯍꯥꯏꯔꯒ ꯊꯧꯅꯤꯕꯤꯌꯨ꯫ ꯇꯔꯨꯛꯁꯨꯕꯗ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯑꯃꯗꯤ ꯏꯕꯦꯟꯗꯧ ꯂꯩꯊꯝ ꯇꯥꯂꯤ ꯑꯅꯤꯒꯤ ꯃꯄꯥꯔꯤ ꯏꯕꯨꯙꯧ ꯈꯥ ꯉꯥꯟꯕꯒꯤ ꯌꯦꯛ ꯁꯂꯥꯏꯗ ꯇꯤꯜꯂꯔꯕꯤ ꯍꯥꯏꯔꯒ ꯑꯗꯣꯝꯒꯤ ꯁꯥꯒꯩ ꯄꯟꯕꯤꯔꯒ ꯊꯧꯅꯤꯕꯤꯌꯨ꯫ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯑꯃꯗꯤ ꯏꯕꯦꯟꯗꯧ ꯅꯣꯡꯍꯥꯏꯅꯨ ꯂꯤꯂꯤꯂꯩꯃ ꯑꯅꯤꯒꯤ ꯃꯄꯥꯔꯤ ꯏꯕꯨꯙꯧ ꯁꯂꯥꯡ ꯂꯩꯁꯥꯡꯊꯦꯝꯒꯤ ꯌꯦꯛ ꯁꯂꯥꯏꯗ ꯇꯤꯜꯂꯔꯕꯤ ꯍꯥꯏꯔꯒ ꯁꯥꯒꯩꯗꯨ ꯄꯟꯕꯤꯔꯒ ꯊꯧꯅꯤꯒꯗꯧꯕꯅꯤ ꯍꯥꯏꯗꯨꯅ ꯑꯈꯪ ꯑꯍꯩ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯁꯛꯇꯥꯛꯑꯒ ꯍꯥꯏꯔꯤꯕ ꯑꯩꯅ ꯈꯣꯏꯔꯝꯒꯗꯕ ꯏꯕꯨꯙꯧ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯑꯣꯏꯔꯣ, ꯏꯃꯥ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤ ꯑꯣꯏꯔꯣ, ꯏꯃꯥ ꯏꯃꯣꯏꯅꯨ ꯑꯣꯏꯔꯣ, ꯍꯥꯏꯔꯤꯕ ꯈꯨꯟꯒꯤ ꯎꯃꯪ ꯂꯥꯏꯗꯨ ꯑꯣꯏꯔꯣ, ꯈꯣꯏꯔꯝꯃꯝꯗꯥꯏꯗ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯏꯁꯥꯁꯦ ꯀꯥꯏꯗ ꯍꯧꯔꯛꯈꯤ ꯍꯥꯏꯕꯅ ꯏꯁꯣꯔꯗꯨꯗ ꯁꯛ ꯇꯥꯛꯄ ꯑꯣꯏꯅ ꯍꯥꯏꯖꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯈꯣꯏꯔꯝ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯅꯤꯖꯔꯤꯕ ꯍꯥꯏꯖꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯇꯥꯕꯤ ꯈꯪꯕꯤ ꯍꯥꯏꯗꯅ ꯑꯈꯪ ꯑꯍꯩ ꯃꯌꯥꯝꯅ ꯍꯥꯏꯕꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯃꯨꯛꯀ ꯍꯟꯅ ꯃꯌꯥꯝ ꯄꯨꯝꯕ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯕꯅꯤ꯫ ꯑꯃꯨꯛꯀ ꯍꯟꯅ ꯕꯣꯏꯅꯥꯎ ꯀꯩꯁꯥ ꯃꯍꯥꯛꯅ ꯏꯀꯣꯟ ꯋꯥꯅ ꯈꯨꯔꯨꯝꯖꯔꯤ꯫